Hello everyone, ngasi ko video na puduna lae ngasi si video khara thengkhrebako ado hadi akhoi siga machine hadi u khaibagi langbadu ne aise khara makhon do nungai ra ne thengjabane bako mayam waro binu aduga ngasi ena chadu mathen se siga lare pan iron bani bako yongchak ki mapan doga siga kotna balare asise yam kotpa bude ngamde do khara dum chage bako sina hangam ga ngam chaga thongmani bako adudo hadi chaba horagi mayam aduga hauji irang sumyam ijiri da hauji irang kana kalidana ko jiri da irang kanbana maram oiraga aina hadi akhoi leitrana mi amomna aingona bet comment pirakani ba aina haw chawraga leibado aduna ai dum acham boin chajarabani bako aduga gi ngarang nahan su angang ahum khaka nupi ahum ka siye bako adu yam nungaite khaluraga adu hadi cookie singye kai hani moise mara lejadaba angang singdo halaga mi singdo hala kai kanani ntra akhoi gi meitena di mogi cookie singje nupi ambo soktabani nupa masen dane tamai se kwa nupi sidi ambo yawdabani do akhoi gi meitei nupi soklabani na meitei gi angang dai meitei nupi soklabani na kana khangoi meitei na su hadi moida so hadi moida su gen to sokpa natra kwa aduna hadi lan se tawhaningde nungaite su kuma pau taraga adu mayam aina mukbang tawjaise hadi ibungam kana haibireba irang matam se tawnu khokhanu haina kwa adu aidi hadi yam chamna tawjabani ba aidi kwa nongmagi content semjabani adu aina haijaningi senani kwa aina mukbang se lepaga hadi lando lepkadra haina khanbani lando lepkadra haina adu haijaningi ba adu hadi adu kadani adu haijaningi ibungduga do chaba horage mayam Kasminjane sisiga thamone an iromba han cha iromba yam pa iromba han dum chane umrok iroi ma han gi umrok ta khi ba dai ai cha gamdra see好呀한강은 엄청 좋아. 고마워. 건강한 정말.
정말 많아요. Ano? Kain na ma. Nama. Kali. Oh. Pagwancan. Phải được cái, phải được cái. Anh Nga còn học bắt tới này. Liều này. Lumzaki mo pa na kuha mo ningo.
ꯑꯗꯨ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯤ ꯂꯣꯏꯔꯦ ꯉꯁꯤ ꯌꯥꯝ ꯐꯖꯅ ꯍꯥꯎꯔꯦ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ